Rulling the leiriba MLA singna miyamna khanba lengak adu lehendana army na sasan tawba PR lehenduna thamliba asimuk ngakpa leite haina khundrakom kendragi MLA Th.Lokeshwar na phongdorakli wafam asi ngasi uyumpok multipurpose community hall da tarani thoirak suba Mamta State 11 amateur Muay Thai championship English ani kunmanga haudokpagi thoramda Fongdokibani. Haudokpagi thoram aduda khundrakom kendragi MLA Th.Lokeshwar Friends Union Club ki founder member Yumnam Ibotombi Maitai Imphal East District Amateur Muay Thai Association ki president Mutum Churamani Maitai Making Dolai Thabi ki ex Jila Parishad member Ningthau Kongam Sanatomba Singh Uyumpok Development Committee ki president Wahimbam Kokngangbi Singh amadi Uyumpok Mahila Welfare Association ki president Thoiding Zam Pakpi Debina Jingbana Miyoi Kayana Athobi Mithunglen Singh Oina Sarukyaki Thoram Aduga Khundrakom Kendragi MLA Th.Lokeshwar na makata na hai Manipur da thokliba irang asida haugalakliba naha singbu kandaba yade haibagi wakhalonda asigumba championship ama silakpa haiba asi yamna pukning thogatningai ni hairaduna mahangna makata na hai ruling da leiriba MLA singna miyamna khanba lengak adu lehendana army na sasan tawba PR lehenduna thamliba simuk ngakpalaite miyamna mihut oina khanduna miyamgi punsi amadi lanthum ngaknaba thagatlakiba MLA sing aduna lengak sembagi missing Shuna lengak sembagi mahut PR thamduna leiriba asi miyamna makhoibu mihut ama oina thagatlubagi mahaira PR leirabani na ngasidi miyamgi punsi kari thokani haiba tamba ngamdrei numidang chatpa ngamnadrei ruling da leiriba MLA singna miyambu tasengna nuksiba oirabadi makhoigi luchingba amai Yadrabasu Mahaki Mahut Ama Khanduna, Thamlabadi Miyam Nangasi, Wariba Asi Waramloi, Miyam Gimihutna, Lengakpa Sasan Adu Leramgani, Ngasi Manipur Thamliba PR Amadi Leiriba Isu Asi, Araiba Oroi, Miyam Sexina Leminasi Haina Fongdorakli. Section से हमारी शूज है अगर शूज है हर पीआर प्रेसिडेंट से कड़ी लागत में खंड लेनी अगर प्रॉपर में सेक्शन में रहेगा है अमर तो वो खंड लेनी रहेगा वाली पूरी वाले बात से क्या है तो ये भी पूरी मसले से मसले में है कि है लगा अच्छे सिमिलर के जरा कौन सा था क्यों शूज को जैसे वो सारा कुछ योग करते यूज़ नहीं योग करते ना मैं मुझे वाची बीजेपी सरकार से ना अपन जनरल से मैं हार्ट होता है मसले को Tinggalnya saya saja kan, jadi kabar sponsor panggil jadi financial tulisan ini, ini jujur orang kena bisnis sekarang kalau dia, amat mereka akan gay, oposisi dengan financial tulisan wah, saya akan ada ini kalau dia ada ini malah setelah kan ini